lambi thongi fibam da togom thokpa ningthina tawdabagi mami taba thengnaje iramdam bu thugai ge sinariba mayam bu su koina mayuk na ngamduna mai pakpo oisunu leifam thokpa haitare ne layeng sanda leifam thokpa aikoi gi ultrasound boba leithabagi fibam da lemje yamna ngai aingonda di aigi nusijaraba irei chapuna mapu khurumjari ngasi sajibugi noma panba cheirauba Say Hoban Numid Asida, Ayin Sijaraba, Iram Dangire, Chapuna Maktat Nunga Yai Papau Pijali. Fruit Amagi, the Natabida, fruit Atopa Sinasu, Yauduna, Aikoigi, secular calendar Amagum, Noma Panma Numita, Cherauduna, Mana Ninjaba, Lai, Dharma Chapisinga, Mana Krumimba, Lai Krum Naduna, Aikoigi Amatoiba, secular calendar Amagum. Chahi Hobagi Pangtopagi Mami, Handaki, Kumasi, the Tabugum Su, Tawi, Masi, Tinokinoma Yam Nungai Aduga. Ano Chahi Hobogum, Ano Wamani Purama, Purakna Bohonabagi, Kongtang Su, Miamna, Sanction Minatuna, Chahi Hoban Misisu, Anoba, Wari Ama, Laudana Pulin Hakchan, Yauna, Mapugi, Tojan, Nizasi. Signara iba Manipur bu signara iba iram dambu thugai ge signara iba mayam bu su koina mayuk na ngamduna mai pakpo oisunu masiga loina na aina miyam gi mihut amoina ithodang pangthorak pada aina miyam na si chahi anoba numit asida hobun misida tamjing bawa pom khradi Bharat Sarkar gi oina pitharak pa scheme kaya da ising gi oibe yai lambi thong gi oibe yai masida miyam na phangpham thongba magi hak Panganaba, Tabak Nintinuina, Pangtopa, Nintina Pangtopa Namba, Oisinu, Aina, Chairman of a committee Kaya the Shu, Aswayangam, Migi Pangum Topa Pangandaba, Ahoara Kaya Shu, Aina Chairman in a meeting Pangtopa, the district level meeting Kaya the Shu Tingley, Hana Chatnami Hybogum, because you should have done Chanagani Hype to the Topum to talk there and a woman in Purama or the Harvard, Aduga, Neom. Kaina to tabak the shoe. Aina chairman was a committee to the Warubi Suyaroi, Lenga Kilo Sang Pai Biliba, Iracha, Landam the East Chamber, official Natani. Aina shoe meeting the Hajara Maduni, Tabaksi, Almakai Chumna Batana Bohonasi, I call Isai Shana to Toma Bonasi, Migi Pamum Topa May, Pamum Topa Ising, the lying of the Panga the Bamagi Hug, I call the Sumnana, but the Natana meeting without Ujaraki Baina. Health screening tau de haraga ladiba miyam de amnak na thopasi ai chumna gi pick kraba basic instrument ai koi gi leifam thopa hai tare ne layeng sanda leifam thopa ai koi gi ultrasound boba leithabagi fibam da lem je amna ngai aingonda di hana khangdi aina chairman oina handa tawda district home meeting sin gi da Lady hospital sing the ultrasound who later na later me fibam adigi phangmam thokpa mi ising mai lambi thongi fibam da togom thokpa ningthina tawdabagi mami taba thengnaje masi akoi tapna chumthokmina si masi mipung khuding ma kya soibe si ai sumanga ya masumai koi leibunga tani atugo no bamani parma hona bla isai sana su responsible yauna thabak tawina si aduga anoba manipur gi khongthang thangmada akoi punna changsin manasi anoba chahina lapisa pulap akoi punna amatoina puning check na wasak longina duna anoba manipur mo oina bada angam ba isa gi thongdang lokthok na ba akoi gi pangthok na ba hona minasi haiba wayasi hajaraga irei chapuno ko amukana cherau bugi noya ko pawjir pijeri khurumje